Numidang wairam yachangakpa matamni somda nganthoi shu thinnabani haiduna mahai kanna langnari mama ibema Leimadi mamau lakpagi harauba nungaiba anina punsinkhiduna momon tauna mamauna keridugi manakta changlaktuna ibema mause ka hena kesanganuko chamtaknane adum kesi aidine bittaga machu mamen pangtaida taisinbado pamjakhidre hoi ine manasu ngasaidagi harini adu ine noinani na mose mot yam chanai ko hoine chanadradi kaino imauni dana adubudiya ichanupana kak hatlaga ne thira abani tawro dudi imasune amuk loisulukige ado ine sukeri ngai sida punna ke birage dana yare ine di keroida aina thokpa kabak adum tawrage is horen mi mamangda phajana ke tharaga chatlu haibani da yare imau dudumne soidanaba tawro ai thoge ko hoi ine namose phajana semaga thadorage yango asi hairaga ani du nokminai kuide kebasu loiraduna nupi du su chatkhre asumna lairingai James tu moli laktuna nganthoigi makhwangda tunglomdagi tapna kolai nganthoi shu ikhangkhangna mamai du fatlai thoraktuna kaino toisiba thado o mi uniye ikai khangdaba tawganu ko uro he asite mi kanam lehudabani urasu moidane choptoise o moina choptoiba choptoine ne pangbe haujikandi auba minane oini kainaramne yan taning de ko asibu wane na ngangi sibu tandamaline tandabagine asaidi ngangise tallena sumnai thoadi ngasi ine nang phangise phangkhidra nang sune aine ga lawbidradi napunsida nayum panba khangni gai dudi khallro noi bema o phare adumaina ga yam hairati khanidana yimda yaugesano tawgeba khanghaudana ngangthokhiba karanduna James masadu pakhatpa phaurai kolibadu kharaga hena chetsinna konduna wadu makhatare thoi nang karan tawnu ko aina nusidana phagi dawbaneba ai sisuba ronama aida among hairurenu khangdeba sini ne angang singna chen manu misik kaino yam hainabado ningam khidreda kaino ansing haina bade ha kaino haibane nupanang naron senguko yarakta ngangaga wangang bayam haibrabo arempada khadau sawalakane o kemtana tese akhoi nupa masen ge warini khutani muno kanjadana manasing moine ektawadana chalam daisida ektang romas tawgen changapani adubo mutkaje oina pongtikti sibu aina ro nangna natro hoise ai laleba ado thoi nang tasina pati pasaba jani ko aina haigedaba waibu yum hek yobaga nang khangnabido marayama leidana adu tawsiloko kaino haise ai bapta diye as angkraba aina haibadine akhoi bani se kharatuna luhongnaba nangna khara haiwaiba ai saje yam bakaleba adugi oirati chunga he hairoi nangbu haujita wayam chauna ngang kidaine thoi wati tongnuko aina ise asengmane tanja aduda mama ibema Leimasu macha mamaugi manakta taha laktuna wahai sima hairai bema nangbu loirabo mi loina ngainare ne he khonjel du tabada James nganthoida kolamba makhutu sat lokthoklaga mamada tingak yenglai Leimasu nokmi mamauda onsilaktuna ibema nangbu loirabro ima loire phare dudi ibungoda phajana khurumlaga tholoko hoi ima wase hairaga Leima machanupada muk onsilaktuna wahai khara hairai haima ichadi hana hekta leiramedana midi ikaidana kausinbada thabak ama oinai haine akhoi ma sidi taningdaba wangak thai ngangi kaino khangde
ꯀꯩꯗꯧꯕ ꯏꯀꯥꯏꯗꯣꯏꯅꯣ ꯁꯤꯕꯨ ꯃꯤꯅ ꯇꯧꯅꯗꯕ ꯊꯕꯛꯂꯣ 이또 젤라가 이까이나 한나 yen다버기 타모이도 나짜디 반자다워도 하이마 시디 레나 파즈네 헨질레다나 까야디 까이바 캉드리바 앙앙누 yen구네 해 와세 하이라가 레이마두 마마우다 녹미 yen누나 이마이 베마 낭가 강나바가 ngam자본테다 베마 나피가도 홍독로 잣하우라시 스와이시다네 꾸이나 레이금시 이까이바 칸다바 홍동나네 와이 짜이레코 꾸이실라 아디네 소이드나 베라라 아니 ꯍꯣꯏ ꯏꯃꯥ 파레 로실로 아두가네 마카다 라오코 ꯌꯦꯡꯉꯣꯏ 이bungoda 파자나 쿠rumlaga ꯊꯣꯛꯂꯛꯎꯀꯣ 파레 이마 ꯊꯣꯛꯑꯒꯦ Leima machanupada amuk falap yenglai chimbal chinglap noklaga wadu makha taraklammi bungo khara thunadi thadora uko numit tadringaida yawnanaba tawsi mina wa mathak thangaga ngangbado ima pamde ko as akhoi ma sidi aiba ngawbodongai kem khangnabagi tapta kayada no yengune he nang bungaw de haigero yare anta thokpiro masidi ba imause ikairamani ne nangbo James nganthoi da fat yenglaga nokfet tawna asumna hairi Thoi nang akhoi ma dani ne kem khalunu ko asije namana bini ne khando Leimadu machanupagi wadu amuga Leimadu machanupagi wadu taningdra haigum mangaktu khazik induna nokphet tawna makhada kumthakre Mama hek thokibaga nupa masu yamna ingna matha saba sakphamda wahai khara hairai Thoi nang yumyoraga gyan tana pasina layuko Hoi hainage adodada nang amta thokro ai phi se loisinge ima hoina amukaura ani Nupado ngasidi ahenbu wa karisu hairudre haiba inba angang amagum tumin thokre haijabagi wani masu nupi chele haibagi nungaifam khangba nate harau na laigadaba mamanabaduna mabaida ontharakpasidi mathadi huttana sarabani kuide nganthoisu mapi hongba loiraduna chatke haina mingseldagi mamaidu khazik leithorakpani adubu nupa mana tunglomdagi khudangdu tap pharai ngaikho kahino aingonda hairamdana natomna tumina thoki tawride aisu hairamge tawbane aduda dala leba udabasida makhada kungkhra malena tholakke tawrine wase hairaga nganthoidu mangak khazik non thaduna nupa mangonda makhong sokna khurumjarai dada chalugi ke ko ayam thuna lawbala uko wadu tabada James matam kuina laiminarakpagum mitlu anida pirang ihawrai makhut ani changduna tapna hogat piraga mamaidu mangolomda pulak onsin handuna momon tawna yenglai mabukningsu ka hena nawrakle nupa oirabasu mahoksana asigumba tanja asidi pukning sonthabani nungsibi mabu manaktagi lapthok haningdabani chathaningdabani mathada amuktang chetna konjaduna ingna wasimasu hairai Thoi aisu nang lawba yam thuna lakani ado ima baba hoido saudana ba nangna pasana hayuko haige wase hairaga nganthoisu pirang mari khar sintharai madu ubada James nganthoibu mathadagi khajik inthoklaga aima apang misidi keiki kapino nangda dalaisidi nangbuli am thuna lawba laktoine kapkano base nangda da dongai deba adu sharukne harau nakpe tawra chatkhoba nangsu kapidude as masidi ba ado ayo jiti kaptre dana Thoi nang hayo su haibani ado ay ngasidi kahino su khangdi nang chalam dai makeup sida punsida amuk ta fawdre bi holama fawi ibani se punshigi laptop na bagum wakala fawi jingnale engmana tasina jingnale ai nang bukaman masu fawi yare se mapanda mi ngari se koiman kre kaura ani ai chalu khike ko
Nupi masu chatke haiduna mamai khazik leithoi. Mataw aduda James na phat khamlai. Amda laikho. Asi hairaga magi pocket tagi purse tu lawthoklaga chawga chapi khara satok tuna pirai. Se, sina nangna chaningba kaino leiraga chao. Yaraniye. Dada adum paisilo. Aigisu mayam ama leye. Hai, angao bisidi paisalo se. Nangi leite haina biba natiye. Chanavini sidi. Tawai de haba. Se, paisalo. Yamda bane. Hoi. Ado dada. Ai chalu khige ko. Adudi fazana chalo. Hoi. Asumna nganthoi shu chatkre. James tu terrace mathakta amuk laktuna chatkriba nupi adubo mityengi wangma landri phawba mityengduna tanaduna yenghori. Asumna numittusu hokre. Mathangi ayukni thaja nganna hogatuna masamau sengdokpa loiraga kitchenda amuk laktuna chadu kanna loliba matangni. Manaktagi mikup ama phawba hendokningdaba nupa adudi hanadagi lumduna bu leirambra. Tunglomdagi satkolai. Khadangduna nupi magi lengjumda thamlaga rasi leba minok ama noksili. Mataw aduda thaja chimbal khazik lenglai. Tamucha, kaino ima changa kaniye wathi do dong chatlo ba. Changa oi aina kangdana tawrini. As tamucha Haune ima changa kani haibani. Ngarang sunangna namdana kadar tawraga nahan khredana ngasiga mu chopanga maroi ko e. Nusibe choboy me pakhakno harga kanamta lehogdi mapanda aina sangaije mapanda kini kainu khangdiwa nigidi mawama puroi manakta leidadi harawi aikhoigidi saniroi tanbadona koitani katalega Ho tanbana tiye koli do thado haibani. Ima hoina uraga phajabro sibo. thadoi hojikti awumne ikaina rabale aduna urasu ikaidana dum chatkini aduna ikoni nasidi office saloi aduna iwani kaitanu koiru seva nangi apamba mfongdo hektairo Handak mukti thaja nupa mangonda mamai do pulap onsilaga makhwanga metlaga saurapna chairei. Tamucho aine koibagam da chatning de cho. Koli sa hanam da thadu oba. Ai khoi thoi su laikhibani ko phachangla adi ai do ikai habani. Phamge su chokri leri sidane phammo base. Wata aduda sakyen su koli badu khazik thadok laga. fare yam kola ningdra mal Wasi khakharam laga sakhendu sausinaduna maphamdudagi yam thuna thokre. Thaja thokraba nupa adubu yengduna machinda taplamna solhawi. Kainu ne masi nupa se mata amani ko phatka chatkhiwani. Asi hairaga thaja magi tawriba thabaktuda mamayam onsinkre. Kuide nupa masu tawge haina bu tawribra sausinabada color henjin bahaisira. Maphinana setuna makhada muk praprap kumtharai. Mataw aduda thajadu ingak ngakna taha chen thoraktuna. Kainu tamcha nangbu ngasi office at loina hojik tahiram daine. Amuk chatawraba ha laona phone ga tawra iraba.